Asomdana lan magi nungsiba yarakpa yaraktaba phangdokibagi kari pakhum pirakadagi khanduna adum lairi. Ahinga tumni haiba khangde tumliba pari bisum haudoi. Time 11:23 p.m. Madao. Pari tumning bana mamit kado phajana pangdabanina. Kaidura haibano nang tumo haibani. Lan haugatuna phamung mayaidu phamlaga yaraktradi ngamai tawduno. Parina yaraktraga koidedana aitume. Hairaga blanket machado chingkhalaga amuk tumki. Lanna amuk blanket chingthoga. Si amta hayu haibani. Pari sauna bharaga lawse adu oiradi. Aduna yagadra. Yadrasu lawgadabani. Ai ngihakta tumge. Ngasidi phaba chapa matam thengiba. Blanket amuk chingkhalaga tumkhre. Lan handak mukti haudo udre. Matomta murum soli. Ai diba. Asimise wamta tanabam litiba. Matomta tawbam khangda kada koichat amuk chali. Pari di phana koina tumtharurabani. Mikap tholakpada lalleiramdabududa pung yengi. Amaga minute nifumanga taraga lerami. Pari haugalaga kadumda leirino na koyeng yengi. Leiriba ka kharadu changdana yengi. Leite bathroomda amuk changaga yengi. Leiramde sum thiba phanglaktabaduda phamung machida phamlaga tuminna lei. Pari matha sare. Phone chu balance yauda kainu baina tawduse. Ngaihak leiraga lan thong hangtoga tapna changai. Magi mawngdu thong hangbada mama hoi takini haibagi mawngdani. Tapna thongdu lok tawdabi ngasili. Leithorakpada pari phamangda pham leirambaduda khongphamdu sat hantoga. Ima hairaga thabakta makhuttu pari changsinduna kinna thili. Chono nang kem kuirge chuba nang limina bane ngamoy ai ren tanjagrage. Lan pambomdu nalaga taningde nupi masana yadana chilakpasinga tumina tumaga dum leyu yatro. Pari mamitu sauna lande yengi chilakpanate nangise pharaga purukpana ise. Lan makhuna machin kumaga nai aduga haire. Oi nangse aina pharakpane tumu yare. Bhaginate kadai leruge haibane nangba. Lan makhut khudombina chinbalda thamlaga langanu haibagi mawongda. Shh langanu mama hoi taniba deres mathakta leirubani. Pari ngakna kaidoriba dudade nang deres mathakta kangmai khuriro. Taningde adumbamda tawjadre. Wadu amuk luthana hairi. Mada ai tumba yade. Tasengna mana yaraktrade kamaina tawne. Ai khanbada yamoi mabu yamna nushi. Nungshibasu karam haina phondokani haiba ai khangdi. Mada tumu yare hayeng phajana sanarase. Aying se phana thengli. Tumase. Pari de adum tumthakre. Landi ahing du tumde adum nongankre. Pung mari khara helakpada bathroom changaga masada fresh oithoure. Makhada amuk prapakum tharai. Roni tumba hawgalaga surja deba khurumaga imung amuk changai. Lan kumakpaga mapa chane. Yahangali da bungo macha sanga sidia. Lan noklaga. Oma chado ailon biragi ngasidi. Roni nokfei tawna machadi yengaga. Hoi lolamo ai thabak losiluki ko. Oi ma kitchen da changaga chalon bahaugali. Chadu loidringaidagi cup ani makhun amamam pairaga besin tap tharaga cup ani do amuk chamthoi. Roni changaktuna loiraba bungo macha kai chanabadi semage nangbo. Ma kem semre laphoiga semgoina chargi ngasidi. Oh chado hana thauro. Mama sangko mamu sembirake. Pari sulairaga kempi jeda banungaide. Ma semurano. Horen yenjang ahoba masarase. Wadu ngangna cha cup ani hairaga tray amada cup ani duga laphoi semga punna hape. Roni yenglaga. Yarato mama dauro. Loirema babunga noini ge hairam dribane. Pari ibani gide mathakta pukalage. Pari hoida chatuni duga. Hoi mama chak thongbirage. Charaga chalo tudi. Ma chakti thongukinu ngalli. Megi mayumda chak chabado nangdi kaya chadabudu da haibani. Lan stair ka khatna. Ho chak charu yemoide swa. Roni su kaisu haidre machana chak charu haibadu da wa makhatadre. Lan pari haudoi. Mada ogolo. Pari mamit ushina. Hauta tumge. Lan table da leiriba phone du lamaga pung amuk yengi. Ma cha thaaga laphoi semsu chabalure. Adu phau pari haugalamde. Lan blanket chingthoi. Matao haugalu thengi haiba. Kainu asu yam ngana haudore isiba. Haugalu thengi. Chalo
ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯣ ꯆꯥ ꯁꯥꯕꯁꯤꯗ ꯂꯩꯔꯦ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯜ ꯀꯥꯅ ꯂꯩꯔꯤꯕ ꯆꯥ ꯀꯞ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯥꯔꯤ ꯌꯥꯝ ꯇꯟꯅ ꯑꯁ ꯑꯍꯤꯡ ꯐꯪꯉꯤ ꯇꯨꯝꯍꯟꯗꯦ ꯑꯌꯨꯛ ꯐꯪꯅꯤꯡꯉꯇ ꯍꯧꯗꯣꯛꯑꯦ ꯑꯗꯩꯗꯤ ꯑꯩꯗꯤꯕ ꯍꯥꯏꯁꯤꯅꯤ ꯅꯪ ꯂꯟ ꯀꯄꯣꯔꯠ ꯍꯥꯡꯇꯣꯛꯑꯒ ꯗ꯭ꯔꯦꯁ ꯁꯣꯡꯉꯤ ꯄꯥꯔꯤꯅ ꯀꯩꯅꯣ ꯗ꯭ꯔꯦꯁ ꯀꯣꯡꯉꯤꯁꯤꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯂꯟ ꯅꯣꯛꯂꯒ ꯅꯇꯩ ꯃꯧꯅꯔꯨꯒꯦ ꯄꯥꯔꯤ ꯉꯛꯅ ꯌꯦꯡꯂꯒ ꯍꯥ ꯏꯇꯩꯃ ꯍꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯁꯠꯂꯣꯏꯁꯤꯅꯨ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯒ ꯊꯣꯛꯂꯛꯏ ꯂꯟ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥ ꯀꯞꯇꯨ ꯁꯠ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯤ ꯊꯧ ꯊꯛꯄ ꯌꯥꯔꯕꯅꯤ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯧꯏ ꯄꯥꯔꯤ ꯋꯥꯒ ꯉꯥꯡꯗꯦ ꯆꯥ ꯀꯞꯇꯨ ꯂꯧꯔꯒ ꯊꯛꯏ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯐꯣꯏꯗꯨ ꯃꯀꯨ ꯈꯣꯛꯑꯒ ꯑꯃꯨꯛ ꯄꯤꯁꯜꯂꯛꯏ ꯑꯅꯤꯁꯦ ꯃꯊꯧ ꯇꯧꯔꯣ ꯄꯥꯔꯤ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯔꯒ ꯅꯪꯗꯤ ꯑꯩ ꯉꯁꯥꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯉꯤ ꯐꯤꯁꯦ ꯁꯠ ꯍꯣꯡꯉꯒ ꯀꯨꯝꯊꯔꯛꯑꯣ ꯉꯥꯏꯔꯕꯅꯤ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦꯕ ꯋꯥꯗꯨ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯒꯤ ꯀꯤ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯄꯥꯔꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯁꯤꯕꯣ ꯉꯔꯥꯡ ꯂꯥꯏꯒ ꯎꯅꯔꯖꯥꯠꯂꯣ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩ ꯑꯁ ꯈꯪꯗ꯭ꯔꯦꯗꯩ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯅ ꯄꯥꯔꯤꯁꯨ ꯉꯥꯡꯗꯅ ꯗ꯭ꯔꯦꯁ ꯇꯣꯡꯉꯤ ꯂꯟ ꯃꯃꯥ ꯀꯧꯗꯅ ꯀꯨꯝꯊꯔꯛꯏ ꯃꯃꯥ ꯍꯣ ꯃꯃꯥꯎ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯅꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ ꯂꯟꯅ ꯃꯃꯥ ꯁꯨꯝ ꯀꯧꯕꯗꯨꯗ ꯃꯅꯤꯅ ꯃꯔꯣꯏ ꯍꯦꯛꯄ ꯊꯣꯛꯈꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯃꯆꯥ ꯂꯟ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯑꯁ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯅꯤꯅ ꯏꯆꯥꯗꯤ ꯉꯁꯤ ꯌꯥꯝ ꯉꯟꯅ ꯗ꯭ꯔꯦꯁ ꯅꯥꯜꯂꯤꯗ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ ꯄꯥꯕꯣꯟ ꯄꯥꯔꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯁꯤꯗ ꯂꯩꯕꯒꯤꯗꯣ ꯍꯥꯏꯅꯔꯨꯒꯦ ꯇꯧꯕ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯣ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯄꯥꯔꯤ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯤꯕꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕꯅꯤ ꯏꯄꯥꯗꯤ ꯀꯣꯟꯅ ꯁꯥꯔꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯀꯥꯟꯗ ꯃꯆꯤꯟꯗ ꯊꯦꯡꯂꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯃꯅꯤꯅ ꯀꯩ ꯍꯥꯏꯕꯅꯣꯅꯦ ꯊꯦꯡꯂꯀꯥꯟꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯕ ꯔꯣꯅꯤ ꯆꯪꯉꯛꯇꯨꯅ ꯕꯨꯡꯉꯣ ꯃꯆꯥ ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯂꯟ ꯃꯀꯣꯛ ꯅꯝꯃꯤ ꯃꯅꯤꯅ ꯆꯠꯂꯤꯉꯩꯗ ꯐꯖꯅ ꯍꯥꯏꯔꯝꯃꯨꯀꯣ ꯑꯩꯅ ꯆꯠꯂꯒ ꯍꯥꯏꯕ ꯌꯥꯕꯅꯤ ꯅꯣꯏꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯠꯄꯅꯤꯅ ꯌꯥꯔꯔꯣꯏ ꯄꯥꯔꯤꯁꯨ ꯆꯪꯉꯛꯇꯨꯅ ꯄꯥꯕꯣꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯅꯤꯅ ꯃꯣꯔꯅꯤꯡ ꯂꯧ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯄꯥꯔꯤ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯕꯣꯡ ꯂꯟ ꯁꯨꯛꯇꯣꯛꯇꯨꯅ ꯀꯣꯟꯅ ꯁꯥꯔꯣ ꯄꯥꯕꯣꯡ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯅꯤ ꯅꯣꯛꯂꯒ ꯍꯣꯏ ꯀꯣꯟꯅ ꯁꯥꯔꯒꯦ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯃꯆꯥꯁꯦ ꯉꯁꯤꯗꯤ ꯍꯣꯕꯦ ꯇꯧꯏ ꯍꯥ ꯄꯥꯔꯤ ꯀꯔꯤ ꯑꯔꯨꯕꯅꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯄꯥꯔꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯂꯥꯏ ꯑꯣꯛꯅꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅ ꯆꯠꯂꯣ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩꯁꯤꯕꯣ ꯄꯥꯔꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯂꯟ ꯁꯠ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯕꯥꯕꯨꯡꯁꯤꯃꯅꯦ ꯑꯩꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯗꯣꯏꯅꯣ ꯁꯨꯝ ꯉꯟꯇꯥꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯅꯕꯅꯤ ꯄꯥꯔꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯅꯤꯅ ꯄꯥꯔꯤ ꯅꯪꯕꯨ ꯁꯤꯗ ꯂꯩꯅꯤꯡꯗꯕ꯭ꯔꯣ ꯂꯟ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝꯗ ꯏꯜꯂꯒ ꯑꯣꯏ ꯄꯥꯕꯨꯡꯅ ꯋꯥ ꯍꯪꯉꯤꯅꯦ ꯄꯥꯔꯤꯅ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯕꯅꯣ ꯁꯤꯗ ꯂꯩꯕ ꯍꯩꯅꯗꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯦ ꯏꯆꯥꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯂꯟ ꯅꯣꯛꯂꯒ ꯄꯥꯕꯨꯡ ꯃꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯅꯤ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯇꯨꯝꯕ ꯌꯥꯗꯦꯅ ꯑꯗꯨꯒꯤ ꯎꯏꯔꯤ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯣ ꯃꯤꯆꯤ ꯈꯠꯂꯤ ꯄꯥꯔꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯅꯤꯅ ꯑꯣ ꯐꯔꯦ ꯆꯠꯂꯣ ꯊꯦꯡꯉꯛꯀꯅꯨꯀꯣ ꯍꯣꯏ ꯂꯟ ꯃꯃꯥ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯂꯥꯛꯑꯣ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ ꯄꯥꯔꯤꯁꯨ ꯃꯅꯝ ꯅꯝꯕꯤꯔꯤ ꯄꯥꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯔꯣꯅꯤꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯃꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯕꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯂꯟ ꯇꯞꯅ ꯃꯗꯥꯎ ꯔꯣꯅꯤ ꯅꯨꯡꯁꯤꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯅꯤ ꯁꯤꯗꯒꯤꯗꯤ ꯏꯆꯥꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯗꯧꯅꯤ ꯍꯣꯏ ꯃꯃꯥ ꯂꯟꯅ ꯌꯥꯔꯕꯣꯗꯨꯗꯤ ꯆꯠꯂꯁꯤ ꯍꯣꯏ ꯂꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯇꯁꯦꯡꯕꯗꯤ ꯄꯥꯔꯤ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯂꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯟꯊꯣꯔꯛꯏ ꯄꯥꯔꯤꯅ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯒꯥꯔꯤ ꯃꯆꯥꯗ ꯑꯃꯨꯛ ꯆꯠꯇꯣꯔꯕ ꯁꯤꯗꯤ ꯑꯆꯧꯕ ꯆꯠꯄ ꯌꯥꯗꯦ ꯂꯧ ꯄꯥꯔꯤ ꯍꯣꯏ ꯃꯩ ꯍꯥꯏꯖꯗ꯭ꯔꯤ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯄꯥꯔꯤꯗꯨ ꯂꯟꯗ ꯉꯥꯊꯔꯒ ꯎꯏ ꯂꯩꯔꯝꯃꯤ ꯂꯟ ꯈꯨꯅꯤꯡꯅ ꯊꯦꯜꯂꯤ ꯄꯥꯔꯤ ꯈꯪꯕ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯒꯦ ꯏꯕꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒ ꯎꯏꯔꯛꯀꯅꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯩꯅ ꯇꯨꯝꯅꯤꯡꯗꯦ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯅꯅꯦ ꯑꯄꯨꯅꯕꯅ ꯄꯨꯕꯒꯤ ꯑꯣꯏꯔꯝꯅꯤ
ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯩ ꯁꯥꯕꯒꯤꯅꯤ ꯑꯩꯅ ꯎꯏꯔꯤꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯅꯣꯏꯅ ꯈꯪꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯎꯗꯅ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯔꯣꯃꯥꯟꯁ ꯇꯧꯕ ꯅꯣꯏꯅ ꯈꯪꯉꯨꯏ ꯄꯥꯔꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯨꯗꯦ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯣ ꯃꯌꯨꯝꯂꯣꯝꯗꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏ ꯄꯥꯔꯤ ꯉꯛꯅ ꯌꯦꯡꯉꯒ ꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯅꯠꯇ꯭ꯔꯣ ꯂꯟ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯃꯛꯏ ꯃꯥꯅꯦ ꯃꯥꯟꯗ꯭ꯔꯕꯣ ꯄꯥꯔꯤ ꯋꯥꯒ ꯉꯥꯡꯗꯦ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯅꯔꯤ ꯂꯥꯏꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯇꯅꯀꯣ ꯁꯨꯝ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ ꯈꯪꯕꯝ ꯌꯧꯁꯜꯂꯛꯏ ꯄꯥꯔꯤꯅ ꯅꯪꯒꯤꯁꯦ ꯑꯩ ꯉꯔꯥꯡ ꯏꯁꯥꯅ ꯌꯥꯗꯅ ꯆꯦꯜꯂꯛꯄꯒꯤ ꯊꯤꯟꯕ ꯂꯥꯛꯏꯔꯣ ꯂꯟ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ ꯅꯪꯁꯦ ꯑꯩꯅ ꯉꯔꯥꯡ ꯆꯦꯜꯂꯛꯄ ꯇꯥꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯉꯁꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯔꯣ ꯅꯪꯅ ꯉꯁꯤ ꯂꯣꯜꯂꯤꯕ ꯆꯣꯔꯣꯜ ꯃꯌꯥꯝꯁꯦ ꯄꯥꯔꯤꯅ ꯆꯣꯔꯣꯜ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯅꯪꯁꯦ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯀꯩꯗꯧꯔꯕ ꯑꯁ ꯈꯪꯗ꯭ꯔꯦ ꯌꯨꯝꯗ ꯑꯝꯇꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯖꯧꯔꯒꯦ ꯇꯨꯝꯅꯤ ꯅꯪ ꯑꯌꯨꯛꯁꯤꯗꯀꯣ ꯃꯤꯀꯞ ꯈꯔꯒꯤ ꯇꯨꯡꯗ ꯈꯥꯏꯗꯦꯝ ꯌꯧꯁꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯦ ꯊꯣꯡꯒꯥꯜ ꯍꯦꯜꯂꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯨꯁꯤꯗ ꯂꯟꯅ ꯅꯌꯨꯝꯗ ꯑꯗꯨꯝ ꯆꯪꯗꯧ ꯂꯩꯔꯕꯅꯤ ꯅꯪꯅꯤ ꯇꯨꯃꯤꯟꯅ ꯇꯣꯡꯉꯨꯀꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯅꯨꯄꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯨꯗꯣꯏꯔꯣ ꯍꯣꯏ ꯍꯦ ꯍꯩꯄꯥ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯌꯨꯛꯁꯤꯗ ꯃꯤ ꯀꯩꯗꯧꯕ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄ ꯌꯦꯡꯒꯦꯅ ꯂꯥꯛꯏꯅꯤ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯉꯛꯏꯗꯨꯕꯣ ꯉꯛꯅꯨꯀꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ ꯉꯥꯎꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯦ ꯉꯁꯤ ꯈꯪꯉꯤꯔꯣ ꯍꯣꯏ ꯑꯅꯤꯗꯨ ꯁꯤꯟꯊꯥꯋꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯏ ꯊꯣꯡꯒꯥꯜꯗ ꯗꯥꯏꯔꯦꯛ ꯈꯥꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯈꯔ ꯆꯠꯊꯔꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯂꯟ ꯁꯣꯔꯒ ꯍꯣꯟꯇꯣꯛꯑꯒ ꯅꯪꯉꯔꯣꯏ ꯈꯟꯕꯅꯦ ꯆꯦꯞꯊꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦꯍꯦ ꯄꯥꯔꯤꯅ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯐꯥꯎ ꯍꯥꯏꯊꯔꯛꯏꯁꯤꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯂꯟ ꯈꯨꯗꯥꯡ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯎꯕꯅꯤ ꯑꯗꯨꯒꯤꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯄꯥꯔꯤꯗꯤ ꯏꯆꯤꯡꯗ ꯆꯤꯡꯅꯔꯦ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤꯅ ꯄꯨꯡꯒ ꯌꯦꯡꯉꯤꯗꯣ ꯄꯨꯡ ꯍꯥꯏꯅꯕ꯭ꯔꯣ ꯍꯥꯏꯅꯤ ꯂꯥꯅꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯟꯊꯥ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯄꯥꯔꯤꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯟꯗ ꯌꯦꯡꯂꯒ ꯂꯩ ꯂꯟ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯋꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯂꯝꯗꯦ ꯂꯟꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯗꯣ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯎꯔꯒ ꯍꯟꯖꯤꯜꯂꯛꯏ ꯂꯟ ꯒꯥꯔꯤꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯗꯥꯡ ꯉꯛꯑꯒ ꯌꯦꯡꯂꯤ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ ꯄꯥꯔꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯤꯟꯊꯥ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯁꯤꯟꯈꯤꯕꯒ ꯂꯟꯅ ꯆꯠꯂꯁꯤ ꯂꯥꯎ ꯄꯥꯔꯤꯅ ꯌꯥꯔꯕꯣ ꯂꯟꯅ ꯌꯥꯔꯦ ꯁꯂꯥꯎ ꯅꯌꯨꯝꯗ ꯆꯥꯛ ꯆꯥꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯄꯥꯔꯤ ꯋꯥꯈꯜꯗ ꯁꯤꯕꯨ ꯅꯨꯃꯤꯠꯀꯤ ꯂꯥꯛꯄ ꯖꯥꯠꯂꯣ ꯃꯥꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯂꯟ ꯈꯨꯅꯤꯡꯅ ꯊꯦꯜꯂꯤ ꯀꯩ ꯃꯣꯟꯗ꯭ꯔꯪꯅꯣ ꯅꯌꯨꯝ ꯆꯪꯉꯨꯝꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯥꯔꯤꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯂꯥꯜꯂꯒ ꯆꯠꯂꯒ ꯌꯨꯝ ꯆꯪꯗꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯅꯣꯏ ꯁꯅꯥꯏꯕꯦꯝꯃ ꯎꯅꯤꯡꯉꯛꯄ ꯃꯥꯜꯂꯤꯗ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯀꯣ ꯉꯔꯥꯡꯗꯒꯤꯅꯦ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤꯕꯅꯦ ꯏꯁ ꯌꯥꯝ ꯈꯪꯉꯤꯀꯣ ꯃꯤꯗꯤ ꯌꯥꯔꯦ ꯑꯃꯨꯛ ꯍꯦꯟꯈꯤꯅꯤ ꯊꯧꯖꯜꯂꯣ ꯄꯥꯈꯠꯄꯤꯒ ꯇꯧꯏ ꯅꯨꯄꯤ ꯃꯁꯥ ꯌꯥꯗꯕ ꯐꯥꯔꯒ ꯄꯨꯔꯛꯄꯒ ꯃꯥꯜꯂꯦ ꯅꯪ ꯃꯑꯣꯡꯗꯣ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯃꯇꯩꯃ ꯀꯧꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯤ ꯂꯟꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯅꯤꯔꯨꯅ ꯑꯇꯣꯝꯕ ꯑꯍꯧ ꯏꯇꯩꯃ ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯎꯁꯨ ꯍꯥꯟꯅ ꯍꯥꯏꯔꯛꯇꯦ ꯂꯟꯅ ꯏꯇꯩꯃ ꯃꯇꯥꯎꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯅꯤꯔꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤꯅꯣ ꯄꯥꯔꯤꯅ ꯏꯇꯩꯃ ꯀꯨꯏꯔꯣꯏꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯪ ꯂꯩꯔꯒꯦ ꯇꯧꯕꯅꯤ ꯂꯟꯅ ꯀꯩꯅꯣ ꯅꯪ ꯁꯤꯅꯤꯕꯣ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯁꯤꯅ ꯅꯪꯅ ꯉꯝꯗꯅ ꯑꯗꯨꯝ ꯔꯦꯟꯇ ꯂꯩꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯄꯥꯔꯤꯅ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯥꯎ ꯑꯩ ꯑꯦꯛꯖꯥꯝ ꯈꯔꯁꯨ ꯊꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯀꯣꯆꯤꯡ ꯈꯔꯁꯨ ꯇꯧꯅꯤꯡꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯑꯩꯒ ꯂꯣꯏꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯔꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯉꯥꯡꯅꯔꯅꯨ ꯑꯇꯣꯝꯕ ꯅꯪ ꯇꯥꯆꯧ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯒꯅꯦ ꯋꯥꯔꯤꯗꯨ ꯈꯟꯅꯔꯨꯀꯣ ꯄꯥꯔꯤꯅ ꯍꯣꯏ ꯅꯤꯔꯨꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯅꯣꯏ ꯑꯅꯤ ꯑꯩ ꯆꯥ ꯍꯥꯟꯅ ꯂꯣꯟꯕꯤꯔꯛꯑꯒꯦ ꯂꯟꯅ ꯏꯇꯩꯃ ꯆꯥꯛ ꯄꯥꯔꯤꯅ ꯍꯥꯞꯄꯣ ꯏꯇꯩꯃ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯇꯥꯕ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯂꯟꯅ ꯃꯃꯥꯗꯣ ꯆꯥꯛ ꯆꯥꯔꯔꯣꯏꯅ ꯇꯧꯕꯅꯤ ꯄꯥꯔꯤꯅ ꯐꯣꯟ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯈꯣ ꯂꯟ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯩ
ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯉꯤꯅꯤ ꯈꯪꯉꯕ ꯃꯤꯆꯤꯒꯗ ꯈꯠꯆꯤꯜꯂꯤ ꯄꯥꯔꯤꯅ ꯃꯤꯆꯤꯗꯣ ꯌꯥꯗꯕ ꯅꯨꯄꯤꯗꯨꯗ ꯈꯠꯆꯔꯣ ꯌꯥꯁꯨ ꯌꯥꯕꯤꯔꯛꯇꯕꯗꯨꯗ ꯂꯨꯝꯕꯒ ꯂꯥꯛꯏꯅꯤꯅꯦ ꯌꯥꯗꯕ ꯅꯨꯄꯤꯗ ꯂꯨꯝꯕ ꯆꯠꯀꯗꯕ ꯑꯌꯥꯕ ꯅꯨꯄꯤꯗꯗꯤ ꯂꯨꯝꯕ ꯆꯠꯇꯣꯅꯗꯦ ꯎꯅꯕ ꯆꯠꯀꯗꯕ ꯑꯗꯨꯅ ꯈꯪꯉꯕꯣ ꯂꯕ ꯒꯨꯔꯨꯁꯦ ꯅꯪ ꯍꯦꯛ ꯑꯣꯏꯔꯣꯅꯦ ꯑꯣꯏꯕ ꯅꯠꯇꯦꯅꯦ ꯑꯣꯏꯔꯤꯕꯅꯦ ꯄꯦꯜꯂꯦꯍꯦ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯒꯦ ꯍꯣꯏ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏꯗꯕꯒꯤ ꯀꯗꯔꯒꯥꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯁꯛꯁꯤꯗꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯂꯟꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯐꯣꯟ पुथोꯛꯇꯨꯅ ꯂꯣꯛ ꯑꯃꯨꯛ ꯍꯪ ꯑꯃꯨꯛ ꯇꯧꯗꯧꯗꯅ ꯂꯩ ꯁ꯭ꯂꯥꯏꯠ ꯕꯇꯟꯗꯨ ꯈꯔ ꯂꯩꯔꯗꯤ ꯅꯝꯕꯕꯨ ꯆꯠꯇꯕ ꯌꯥꯅ ꯂꯩꯔꯤ ꯄꯥꯔꯤꯅ ꯏꯇꯩꯃ ꯑꯩꯗꯣ ꯑꯦꯛꯖꯥꯝ ꯈꯔ ꯊꯥꯅꯤꯡꯉꯦ ꯀꯣꯆꯤꯡ ꯈꯔ ꯆꯠꯀꯦ ꯅꯤꯔꯨꯅ ꯑꯇꯣꯝꯕ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯅꯪ ꯇꯥꯆꯧꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯖꯔꯛꯀꯅꯤꯗ ꯏꯇꯩꯃꯅ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤಯೋꯕꯗꯣ ꯍꯣꯏ 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 ꯑꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯗꯧꯅ ꯉꯥꯎꯁꯤꯟꯅꯗꯦꯅꯦ ꯉꯥꯎꯁꯤꯟꯅꯒꯦꯁꯨ ꯈꯟꯒꯅꯨ ꯅꯍꯩ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯒ ꯉꯥꯎꯁꯤꯟꯅꯕ ꯐꯠꯇꯦꯀꯣ ꯄꯥꯔꯤ ꯅꯣꯛꯂꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯍꯥꯏ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ ꯁꯣꯔ ꯑꯃꯅꯦ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯗ ꯁꯅꯥꯊꯣꯏꯒꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯁꯦꯝꯒꯗꯕ ꯄꯥꯔꯤꯅ ꯁꯦꯝꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦꯕ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯟꯅꯕꯗꯣ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯍꯥꯎꯅ ꯊꯣꯡꯀꯣ ꯏꯇꯩꯃ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯍꯣꯏ 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 ꯄꯥꯔꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯂꯟꯅ ꯇꯧꯔꯤꯕꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯇꯣꯝꯇꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯥꯁꯨ ꯇꯧꯔꯤ ꯂꯟꯅ ꯑꯣꯏꯃ ꯀꯅꯥꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯄꯥꯔꯤꯁꯨ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯏ ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯁꯣꯔꯒ ꯌꯥꯝ ꯀꯟꯅ ꯍꯣꯜꯂꯤ ꯂꯟꯅ ꯍꯣꯏꯔꯣꯡꯂꯣ ꯇꯧꯔꯤꯗꯨꯕꯣ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏꯗꯨꯕꯣ ꯏ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯗꯅ ꯃꯥꯅ ꯃꯣꯇꯣꯔꯗ ꯇꯥꯎꯔꯒ ꯂꯩꯈꯩ ꯂꯩꯔꯒ ꯍꯣꯏ ꯌꯥꯔꯦ ꯅꯠꯇꯨꯗꯣ ꯄꯥꯎ ꯍꯩꯈꯣ ꯌꯥꯗ꯭ꯔꯣ ꯁꯤꯀꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯨꯅꯨꯀꯣ ꯑꯗꯨꯅꯅꯦ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯑꯦ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯤꯁꯦ ꯂꯟ ꯗꯤꯄꯥꯗ ꯐꯣꯟ ꯇꯧꯏ ꯔꯤꯡ ꯆꯠꯄꯗꯨꯗ ꯄꯥꯔꯤꯗ ꯄꯤꯁꯜꯂꯤ ꯗꯤꯄꯥꯅ ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯒꯦ ꯅꯨꯡꯁꯤ ꯄꯥꯎ ꯂꯩꯌꯦ ꯑꯣ ꯑꯌꯨ ꯇꯥꯁꯤꯗꯅ ꯂꯟ ꯏꯪꯒꯤꯠ ꯇꯧꯏ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧ ꯍꯥꯏꯅ ꯄꯥꯔꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯨ ꯑꯣꯟ ꯇꯧꯅ ꯇꯧꯅ ꯀꯤꯟ ꯄꯥꯔꯛꯀꯅꯤ ꯑꯉꯥꯡꯅ ꯗꯤꯄꯥꯅ ꯐꯣꯟꯗ ꯄꯥꯏꯍꯜꯂꯛꯇꯨꯔꯣ ꯈꯔ ꯌꯥꯝ ꯄꯥꯏꯍꯜꯂꯛꯑꯣ ꯑꯗꯨꯗꯤ ꯄꯥꯔꯤꯅ ꯑꯀꯤꯕꯒ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯅꯦ ꯍꯥ ꯂꯩꯔꯝꯃꯣ ꯕꯣꯔꯥ ꯑꯃ ꯊꯤꯜꯂꯛꯀꯦ ꯂꯟ ꯁꯣꯟꯊꯥꯡꯅ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯅꯤꯡꯕꯅ ꯁꯥꯟꯅꯗꯦ ꯇꯧꯔꯤꯕ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯂꯟꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯨꯅꯨ ꯗꯤꯄꯥꯅ ꯁꯨꯅꯨ ꯀꯥꯏꯅ ꯍꯣ ꯗꯥ ꯃꯩꯇꯥꯟ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕ ꯂꯟ ꯅꯣꯛꯂꯗꯨꯅ ꯏꯪꯒꯤꯠ ꯑꯗꯨꯝ ꯇꯧꯏ ꯉꯥꯡꯉꯤꯗꯨ ꯈꯨꯝꯃꯨ ꯐꯖꯅ ꯁꯥꯟꯅꯧ ꯍꯥꯏꯅ ꯄꯥꯔꯤꯅ ꯏꯌꯥꯎꯗ ꯌꯥꯎꯏ ꯁꯅꯥꯏꯕꯦꯝꯃ ꯅꯪ ꯗꯤꯄꯥꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯏꯌꯥꯎꯗ ꯌꯥꯎꯏ ꯍꯥꯏꯁꯤꯕꯣ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯉꯥꯎꯕꯁꯤꯗ ꯁꯨꯅꯨ ꯀꯥꯏꯅ ꯀꯧꯗꯅ ꯑꯁꯤꯗꯅꯦ ꯑꯩꯅꯅꯦ ꯗꯥ ꯃꯩꯇꯥꯟ ꯍꯥꯏꯁꯦ ꯂꯟ ꯃꯩꯌꯥ ꯀꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯐꯅꯗꯨꯝ ꯐꯖꯩꯅꯦ ꯗꯥ ꯃꯩꯇꯥꯟ ꯄꯥꯔꯤꯅ ꯍꯣ ꯌꯥꯔꯦ ꯑꯩꯕꯨ ꯃꯩꯇꯥꯟꯗꯧꯅ ꯃꯨꯕꯗꯧꯅ ꯉꯥꯡꯉꯤꯅꯤ ꯗꯤꯄꯥꯅ ꯍꯣ ꯑꯩꯁꯨ ꯁꯨꯅꯨꯗꯧꯅ ꯉꯧꯗꯤꯌꯦ ꯄꯥꯔꯤꯅ ꯉꯥꯡꯉꯤꯈꯩ ꯈꯨꯝꯃꯤꯍꯦ ꯃꯁꯦ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯉꯥꯡꯅꯕꯅꯦ ꯉꯥꯡꯅꯕ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯁꯤ ꯐꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯤꯟ ꯀꯜꯂꯗꯤ ꯑꯩ ꯅꯨꯄꯥꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤ ꯑꯃ ꯂꯩꯕꯅꯤꯅ ꯂꯟ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯅꯣꯛꯄꯗ ꯃꯕꯨꯛꯀ ꯄꯥꯏꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯄꯥꯔꯤꯅ ꯌꯥꯔꯤꯁꯦ ꯅꯪ ꯆꯤꯟꯗꯣ ꯑꯗꯨꯝ ꯀꯜꯂꯣ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩ ꯅꯨꯄꯥ ꯁꯕꯥꯁ ꯍꯥꯏꯁꯤꯅꯦ ꯌꯥꯍꯨ ꯑꯩꯅ ꯉꯝꯃꯦ ꯊꯣꯛ ꯉꯥꯡꯉꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ ꯂꯜꯂꯣꯏꯅ ꯇꯥꯏꯀꯣ ꯇꯥꯖꯁꯅꯨ ꯀꯩꯅꯣ ꯌꯥꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯊꯣꯛꯂꯛꯑꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯤꯛꯅꯤꯛ ꯆꯠꯂꯤꯕꯗꯨꯕꯣ ꯌꯥꯝ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤꯔꯥꯕ ꯍꯣ ꯑꯩ ꯅꯠꯇꯤꯌꯦ ꯑꯃꯁꯤꯅꯦ ꯑꯣꯍꯣ ꯑꯗꯣ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯏꯃꯥꯅ ꯀꯧꯔꯦꯕꯀꯣ ꯊꯝꯃꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯂꯟ ꯅꯣꯛꯂꯒ ꯃꯇꯣ ꯅꯪꯒꯤ ꯂꯣꯃꯥꯟꯁ ꯃꯩ ꯇꯥꯔꯦ ꯅꯣꯛꯄꯗꯅꯦ ꯄꯨꯛꯂꯤꯒ ꯂꯣꯏꯅ ꯅꯥꯔꯦ ꯍꯥꯏꯕ ꯑꯁ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯇꯥꯎ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ ꯅꯨꯡꯁꯤꯔꯤꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯟꯅ ꯃꯇꯥꯎ ꯅꯪ ꯃꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯇꯣꯝꯇ ꯅꯨꯡꯁꯤꯔꯛꯀꯦ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯛꯏ ꯐꯣꯡꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯟꯗꯛ ꯐꯥꯒꯤꯗ ꯐꯣꯡꯗꯣꯛꯑꯒ ꯅꯨꯡꯁꯤꯅꯍꯧꯔꯤꯁꯤꯅꯤ ꯑꯩꯁꯨ ꯐꯥꯒꯤꯗ ꯐꯣꯡꯗꯣꯛꯄꯅ ꯐꯒꯗ꯭ꯔꯣ ꯄꯤꯕꯥꯅ ꯑꯇꯣꯝꯕ ꯀꯔꯤꯅꯣꯅꯦ ꯂꯟꯗꯣ ꯑꯩꯅ ꯈꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯣ
Pari, iya tawna. Sum, exam ki khana bane ta chaw. Pibana, lao, chak sa thorase. Aduga khana roko. Lan, lao, chak sa thorase. Lenna, hoi ta chaw. Mayam puna chak chaminare. Nungthel ki matamne. Lenna, chatlurasimi. Parina, nang hekta tumba hai chabo. Numi chak yung basi ta sa hai jibu kaino. Tumning diye. Nangang na basi yung waida. Lenna, tumme dudi. Tumda tumdaw gamali. Nanggal dabu hot po, pambom dabu khot po, tuminang hekta laite. Magido, pari tumba thugay di ba hai baduni. Pari sukhang libani, adubo tumina lesili. Tasing badi pari, aying pajana tumhaudre. Ayuk chungan ta na haudok pirakta na pura abani na, nung til na hekpa thabani. Lanna, nang horen ahing tumoy jo. Pari na, mata, haujik di thulo oy hai bani. Lan, angang machadagi hele, mana pari ta tawri bani ngai si. Pari su upai lekta tholak minare. Lampa ki nakal duda upambi khara haubadugi makhada phamthai. Pari na, phone do nang noina tawraga hayo. Lanna, aina haibada tholakada boirade nanga haujarui ai tumda adum kai duraba adum koi bichalane. Yam ware. Yadringaida adugam ngauraduna de yaradi karamba phibamda leine. Noi kulsida yawang ilane. Illo nang piro phondo. Lan kai su khamjai. Phone longthoktu piri. Pari na dipa da phone tawraga tholak na ba haikri. Asomda na dipa na sintha themi. Sumsaw sawdaba mina ngasi sawraga leirambadida wahang mayam di hangningi adubu hangdri. Dipa na amta thause haibani. Nana sawningi si kanadano. Sintha na sanay bema ay wayam ngangni diko. Dipa na nganguno ba laosi. Makut pairaga chingi. Sintha na yare chalo. Umurok ne taptay hek bijara sune pilu he oiba. Ani do wari sana nok tana lai. Pukri mapal yak chalai.